conflict within haisida yam luis mapan gi conflict mapan gi force ma khoi conflict tawna badudi khoi ngana uyeba mon langwai kapak to ui na chingdo do uidana dum ko india government mateng pangbiu intervene tawbiu fan biu kaina hairi buji ado sigi manung sida khoi kana dum haidu si haibam naiteba manung gi conflict sida haibam soreti sida khoina subside tawjagadabne khoina self restraint haise self restraint is the best restraint eba aduna phana ma sauning lerga su leiri ba khoi sidoi gi khoi de nomai kap to gi bong kap to gi ngai le matam sida khoina khoi gi khongda thang yanjin bahuna de aduna conflict within and impact si puthoi masi conflict within city akhoi na self restraint tawjagadabne madu natraba no way out lan dum porn akhoi dum swai de loer ne chuti dum thar ne akhoi dum ane moina no ngone o maitai sidi akhoi na swar hatraga su mathanda phat hana do jani ko na adu khalan ma chumde akhoi sam strong oi ba commitment amaga strong oi ba ideology amaga chala ka mina ki do ne yekna o maitai si lingje amani ne masida hawradi dum sai sabani haw swai da ni khangan do ne adu khangan draga di akhoi loi akhoi ji isa ne sa mang thi ba to ka ne adu madu taw do chum ban khali